Image PAODAM yeng tabiri basingbu ahan maktada binita taram nok sabagaloyana kurumjari. Hauzik PAODAM asigi maroyo pau pijari. Stage da lengana paikhali ba sakhut thorangi project singbu Union Minister Darshana Bikramna apenba phongdokre. Hayeng dagi haudariba Manipur Olympic Games 2022 ga marilena tosh rally chenkre. Nipu mathairak suba hawkers day thoram pangthokre. Loyana Satliba sahi asig loisilakpa natraga mathang sahi hogolakpada electronic passport piba hauragani haina External Affairs Secretary Dr. Ausaf Said na haikre. Maponghoiba Paulo Birasi. Union Minister State for Textiles and Railways Darshana Bikram Zardos na lamdamasigi paumi singa unaduna government paikhaliba tongan development projects ni matangda interact tokre. Ngasi Hotel Impal da pangthokpa paugi mifam amada Union Minister of State Darshana na lamdam asida paliba lengana sakhut thorangi dama paikhaliba project sing asida apenba phongdok lamki magna makhata kibada stage da paikhaliba railway project ningthina apanba ayat palaitana sangsilli amadi malengi manungda khwaidagi wangba railway bridge sengba sagapagi thabaksu chada yankhai haibadi tangkhai loire aduga malengi thata sagaliba Impal station ki thabaksu khongjel yana sangsilli haiki. Handloom and Handicrafts ki matangda paladuna minister na hai stasida lau singu bagi thabak ki mathangda Handloom and Handicrafts ka marilina ba thabak singna lamdam asigi nupi sing maroi thaudang yari Handloom and Handicrafts ki thabak mai pa na bagi dama stama di central government ani gi marakta amaga coordination pinari stasigi handloom ye pothok ahum GI tech phangle pothok sing GI tech phanglabadi malemda laloi tek tawbada hena laitho hali haiki. Union Minister Darshana na handakta None District ki Tupulda landslide thokiba adu yenglaga mafam aduda amoha na construction work tawnaba restructure tawre IIT company singna cabling electrification amadi amangata thoktanaba techniques sinaduna sagatnaba research tawre masida karigumba amangata tholakadore haibagi matangda miyamda khangangadaba warning system su sizinaragani haiki. रेलवे के प्रोजेक्ट को जब देखा तो मुझे लगा कि जैसे सब और विकास चल रहा है और सबसे ज्यादा जो एक चीज मुझे बताना मुझे हर्ष हो रहा है कि जहाँ रेलवे के प्रोजेक्ट बने हैं वहाँ हम लोगों ने हमारी साइट के साथ में ऐसा भी सोचा है कि स्टेशन के ऊपर ही टूरिज्म के साथ डेवलप होके वहाँ जो स्टेशन बनता है उसके फर्स्ट फ्लोर पे लो बजट होटल या ऐसा कुछ बनाएंगे जो ऑलरेडी प्लानिंग हो चुकी है। वहाँ जो ब्रिजेस बने हैं वहाँ जो सीनरी है अगर आप उनका एरियल वो देखेंगे कल भी हम लोगों ने सोशल मीडिया पे भी उसका पूरा ये चीज रखी है कि किस तरह से मणिपुर में रेलवे लाइन के साथ में जो जगह है वो इतनी सुंदर दिखती है तो साथ में ही टूरिज्म भी डेवलप हो सकता है। Manipur Olympic Association MOA na sinduna hayengdagi Manipur Governor amadi Chief Minister na haudokadaba ani shuba Manipur Olympic Games 2022 ga marilena Kaching District Olympic Torch Run ngasi Kaching District ki Assembly Constituency marimak haibadi Sugunu Hianglam Wabogai amadi Kaching Kendra Singh Thungna cover tawduna pangthokre. Kaching Kunau Langkaidagi Manipur Yamatangairaba Donacharya Awardee L. Ibomza Kaching District Olympic Association President KSS Dharmadas Singh Amadi Kaching District Chief Demission and Munal Maitaina Punna Lamthakiba Torch Run Aduda Sports Person Samyang Khairom na Saruk Yaduna Kaching Bazar Pauna Kilometer Kuntra Nitoirom Chelaba Matungda Kaching DSA Ground da Thunglaki Amaromda Jiribam District ki oina sanaroi amadi official member sam kuntrama pangasi Manipur Olympic Association Jiribam ki ex-president M Brajakanta Singhana flag off tawduna lamthakre. Jiribam District ki chief demission oibatantana Manipur Olympic Association Jiribam ki president su oiriba L Ranjit Kumar Singhana khongsa lamdai matamda paumi singda haikibada Manipur Olympic Games asida Jiribam ki oina official sing yauraga punna member cham kuntra pana saruk yazari Manipur Olympic Games da saruk yarunabagidama Tengnopal
district ki oina mahut sinduna sanagadoriba tongan tongaba masanagi sanaroi singbu lamthabagi tharama district football association DFA more na sinduna ngasi hill tribal council office ta pangthokre tharamuda DFA more gi president Haujalal amadi ISTC gi president Victor Lungdim na saruk yaki Tenopal district ki oina saruk yarugadoriba sanaroi singi maphamda ISTC gi president Victor Lungdim na pungning thogot wahi phongdokhi Loidana DFA more gi president Haujala na saruk yarugadoriba sanaroi singbu lamthaki Amaromda Thobal district tasu tosh relay satki tosh relay adu deputy commissioner Thobal Ahantem Subhasna Thobal mela ground dagi lamtharaga Khangaboki Basu ground loisinki tosh relay adu da superintendent of police Jogasandra Hobijam Olympic Games asigi Thobal district ki oina mission disip Mutumani district coordinator M Modushodon amadi players kana saruk yaki ngasigi tosh relay adu da Khangaboki Basu ground thunglaba matungda pangthokpa reception function amada deputy commissioner Thobal Ahantem Subhasna handaki ani shuba Manipur Olympic Games asida Thobal district ta pangthokadariba event mari kho kabadi mukna amadi volleyball asida district asigi miyamna su mapung phana sagotpiduna mai pakna pangthoknaba honabada mateng pangbiyu haina miyamda appeal tawki Kakching District Police na tongan pham singdagi malengmi kaithal da lupa crore ahum hengadaba heroin number 4 kg ama gram changwa yankhai taruk loyena miyoi ahum phagatle miyoi amadagina maleng kaithal da lupa lakh marputar rongi ogadaba kani kilogram 10 konana miyoi amasu phagat pangamkre hairi ngasi Kakching gi SP gi office ta pangthokpa paumi singunaba amada SP Shrey Basna akaknaba pawma phangbadagi ngarang district asigi serau lamkhai da sugnu police station gi OCB lunthang wifi gi miyeng makada SIM Mina Bandana Lusingba police team amana silver masugi tata sumo gold registration number MN02A 7608 asi khamduna check tawki check tawba da gari adugi manungda soft cash Chamsupna Nipanda lot na hatna purakpa heroin number 4 kg ama gram samri kumapanasi phagat pangamki gari asida pharaba number 4 asibu purakhi Basandel district ki as gamnon village tagi lasem khongshai chahini putaru apokpa laikhidraba tilkhopau khongshai amadi Chochampu district ki Songpijang village tagi gengkhopau haukip chahi kunmari apokpa Sekhojang haukip su phagat pangamkhibani Amaromda ngarang numidang su Kakching commando unit ki SIL Rocky na lusingba commando team amana akaknaba pawma phangmodagi Thobal district ki Phundrei mayai lekai gi Kombirei English school manakta chathakiba thiba humbagi thabak amada More Muslim Nagar ward number 5 tagi B Mustaf chahi 35 pokpa Muhammad Hakim koba miyoi ama phagatki pharaba miyoi aduna makhatana wahang pahong tobada Mafam aduda soft case tara da loton thamlamba heroin number 4 gram cham kuntaresu phagat pangamki Pharaba miyoi ahumak mari leinaba sugnu amadi Khongjong police station singda makhataba logi thabak sing lokhatnaba makhoidagi phagalakiba potlam sing aduga loyena sinakre hairi Nakal amaromdana ngasi SP Kakching miyang makhada commando Kakching gi SITS Robindro Brown na Oshi commando Kakching unit ki inspector Muhammad Abbas Khan gi lamjing makhada sugnu chakpi karong lambigi multi-chan village manaktagi Lunaring Baite Sahi Kuntra Mapureba Thangkhoging Baite Leifam Monga village Sandel district leiba miyoi sek tobada local market lupa lakh 9.6 taruk aduga maleng kaithen da lupa lakh 40 ki oigadaba kaniga konana phagalaba matungda logi oiba thabak tharam lokhatnaba sugnu PS ta kusina kre hairi Imphal East District Police ki anti-drug team Imphal East District Commando amadi yadagi apunba kangbu amana ngarang ahing chathakiba red ta lupa lakh 15 rom oigadaba jali note ching amadi heroin number 4 phagat pangamkre Imphal East District ki additional SP Operation KS Heroin na luching ba kangbu amana Imphal East District ki manung chana leiba urup kangthakta ngarang nongalamdai da chathakiba red aduda haira polam sing adu phagat pangamkhibani akhanaba pawma phangmadagi hairiba team sing asina uruk kangthaktagi taslima sahi kunmanga mapuroiba sabigi yumda sangduna thiba humbagi thabak chathaki thiba humba da yum adudagi heroin number 4 hapa chapon cap manga phagat pangamki makhadana yum adugi akoibada thiba humbagi thabak chathabada yum adugi maningde leba yengol amagi makhada thamlamba
lupa songwa satpi jali note amadi WY tablet sing phagat pangamki tungda police na mafam aduda wahang paung chathabada jali note singdu kyam gai oinam local dagi bocha ko bamyo amana thamlambani haiba khangbangamki police na khonglai thuna kyam gai oinam local da bocha gi yung koi sinduna thiba humbagi thabak chathaki thiba humbadu da bocha gi imung dagi N10 tablet SP tablet WY tablet amadi heroin number 4 hapa sapong cap phagat pangamki police na bocha da wahang paung chathabada jali note singadu kyam gai litan thong makhong dagi Umar gi dukan da nambani haina bocha na phongdoki tungda police na Umar gi dukan da chatuna Umar gi dukan da leramba laptop amadi printer sing phagat ki hairiba miyoi sing irul bung police da sandak sinaki bagaloyena FIR lokhalaba tungda Imphal East ki JMIC da puthokki bagaloyena August 13 phauba police custody remand lokthakre Manipur gi hawker sing yoiba office laitriba si sanaba chief minister da hairagani office sanabagdamak lam puthokani haina kaisamthong SG MLA sapam nishikant na phongdokre ngasi Manipur Hawkers Association asinuna nipuma thoirak suba hawkers day thoram Manipur Press Club ta pangthokpada mahakna wafam asi phongdokibani ngasi pangthokiba tharamadu da hawkers sing simpham da leramba lekhidraba miyoi sing saptam da haikat lekat tamduna ikai khumnaba utki Tharamadu da atheba mitunglen oina sarugya kiba kai samthong SG MLA sapam nishika na makha taraduna hai nongju nungsha ban blockade kya ki balaitena hawker na loriba thodang asi miyamna khangbiba summi makhoina honariba si miyamgi damaktani paumi singnasu nongju nungsha khaktana honarakpa si hawker yaudravadi miyamda kari thokli kari leiri haiba khangbangam loi Hawker Association office ngasi phawba leitriba hawker gi lamda thabak toriba singi insurance hawdokpa leitriba si leihanaba chief minister da hairagani chief minister masasu editor ama oina leirambanina office leinaba haibada yarakani haibagi thajaba lei phongdokhi ngasi gi tharamadu da dana manjuri university gi vice chancellor Nomaithem Rajmohan Manipur Hawkers Association gi wangkhem Ajit Su saru yakhibaga loyana hawker gi simpham da leiduna thabak toriba miyoi singda chief minister gi haksal gi tengba CMIST card chu yenthokhi Poirei Leimarol Maira Paibi Apunba Manipur gi Kuntha Teret Suba Foundation de ngasi Khoyathong Pukri Mapal Community Hall da pangthokre Thoramasida President Member oina Poirei Leimarol Maira Paibi Apunba Manipur gi President Longjam Mem Sobi All Manipur United Clubs Organization Amuko gi President Phairoijam Nando Luwang amadi All Manipur Women's Voluntary Association Amawaba gi President Yungkhaibam Kunjarani Chanuna saruk yakhi Thoramadu gi nunggi oiba warol piraduna Poirei Leimarol gi General Secretary Thongam Apabi Leimana haikibada Loop asi English ngan chapan marpu manga gi August tang kun manga da lingkhat khibani Maira Paibi loop asi lingkhat khibagi maroiba pandam di lamdam asa leriba black law amadi madugi marumda security force na micham miyambu lalho banam thabagi mingda tamthiba mihat kaya sathabada natana akiba phanglaba miyoi minai kaya lepton tharakpa adugi miyam gi punsik kannaba amadi security force singi ka hemba thawang singbo thengnanabagi damak lingkhat khibani phongdokhi Thoramadui President Member oina saruk yakhiba Amukogi President Phairoijam Nando Luwang na phongdokhibada Manipur gi Maira Paibi gi thodang asi malem ga te yampam singda leiriba nupi singi thabaktagi aduki matik topi masigi maroiba maramdi Manipur gi Maira Paibi singa sangsalakhiba ihou natraga khongjang singasi maraibak mapuruk kannabagi topa masak ama yauri amadi ima ibel singa ihou ama hoba matamda aduki matik thauna leina thabak tawduna lakli haibana singba wafam sing phongdokhi All Jiribam Road Transport Drivers Union AJRTDU, All Manipur Road Transport Drivers and Motor Workers Union, Khongsang Hills Driver Union Amadi, Oinamlong Driver Union Luk Mariasna Matam Kayadagi, National Highway number 37, Imphal Jiri Lambi Asigi, Patrion Pamsing Assis Sembinaba, Marilinaba Singda Kayara Haijaduna Lak Labasu, National Highway 37 Lambi Paring Astas Jen Liba Passenger Gari Sing Yauna, Lambi Asi Matangkatna Ban Kauragani Haina Lautokra Matung, Ngasi, Paumi Sing Yauna Barak Power Yang Siluba Matamda, NISIDCL na repairing Tobamadi, Semjin Ba Horambana, Maramoiraga Tang Kuntaruktagi, Lambi Thingbai Khongjang Changsingani Haina Torambadu Handokle Haina Ngasi, AJRTDU gi office da pangthokiba Paumi Sing Unabada, Magna Phongdoki, Makhatana Tomba Buna Haikibada, Union asigi ngasi lambi thingbai khongjang handok lagasu marilinaba singa thajaba manghan bidana miyamgi khanduna lambi asi phajana sembinaba haiduna su appeal tawki
Dealer mangana urea harlo na singthokre haina All Manipur Fertilizer Dealers Welfare Association na print amadi electronic media da phondorki wafam adu yumpham yaudaba aranba wafam ni singthokiba laite ngasidagi numi humni gi manungda association na sengdoraktaba taragadi association sigi mathakta defamation suit tawragani haina ngasi Manipur Press Club ta pangthokpa pangmi singu unabada MSL Mega Center singagi proprietor Laisangthem Santi Kumar na phongdokre Mana High Association mathau tawdaba office laitaba general body meeting tawdaba miyoi ama anina masana masabu secretary president oizaraga sahi 35 phang konduna lakpa asiba association amani maramaduna association sina haiba wa miyamna thajabiganu Manipur lairiba urea har gi dealer singna hokiba sahi lisingani kundagi urea har singba phangdana lakpani adubo handak BUFCL company na dealer singda urea har khara pirakpani pirakliba urea dugi chada humpuna department na singlaga chada ni phuna dealer singna singbani madugi manungda su dealer singna singliba urea har bag samagi manungda ni phudi longmi singi awaba uduna department ta pisali lemhoriba singna longmi singda phangalibani haiki ngasi tang kun manga phawbagi manungda longmi singda har phangalu karigumba har phangandrabadi hayeng tang kun taruki ayu pung manga dagi tidim lambida pung ni phuni pange ban tawragani haina tawramba du matang kharagi oina handokle haina the Moirang Kendra Farmer Development Cooperative Society Limited ke president oinam nilamani singa na ngarang pawmi singu na bama da phongdokre Moirang da pangthopa pawmi singu na badu da oinam nilamani na Makata na phondokibada ngarang tang kun mari dagi Moirang SG manungda mathau taba urea har SC gi MLA na hana yeliba sigi mathakta naunamuk har phanganba haurakpaga loinana MLA gi office da society gi muse singa punna unaduna pung anirom phaminaduna wari shanara matung SC gi mathau tariba har sing August tha phawui manungda Manipur lenga ki chief minister madi Agriculture Minister Gatanaduna Pinaba Honagani Haibagi Tazaba Pirakpana Hayeng Tang Kuntarutagi Tidim Lambida Sathagani Toramba Lambi Tingbagi Kongjang Ado Matang Khara Handok Naba Warep Lobani Haina Makataki Thoubal District Khangabo Talaiba Khangabo Development and Students Union KDSU Linkaki Bagi Sahitere Mapung Parak Pagi Mapok Kumon Thoram Pangtokuna Tongan Tongan Bahiram Singda Thoido Hendo na Mai Pal Club Singda Puning Thoga Pagaloy na Thoubal District Lairiba Paumi Singbusu Ikai Kumnaba Utkre Ngasi Khangabo Patri Tangkha Lekai Community Hall da Pangtokiba Mapok Numiki Thoramaduda Khangabo Jila Parishad ki member KS Rasmon Khangabo Patu Gram Panchayat ki Pradhan S Opendro Khangabo Patri Gram Panchayat ki nominee Pradhan M Manglemjau ZEO Thoubal A Anil Kumar Sur Hospital Khangabo ki proprietor Dr Somen Kumar Laishram Amadi Khangabo Higher Secondary School ki retired headmaster M Mangiyai mana president member singoina saruk yaki Ngarang numidang pung taru makaram tarakpada kay samthong hodam lerak talaiba Khangemba Radha Piari gi yumda bom pokai lambabu yaninge haiduna ngasi hodam lerak yumjaw lairembi mera paibi lupna hodam lerak ta wakat mi pham chathakre wakat mi pham aduda hodam lerak yumjaw lairembi mera paibi nupilu ki general secretary Phairoi Jam Memcha Tombina hai ngarang numidang pung taru makaram tabada hodam lerak talaibi Khangemba Radha Piari gi yumda sakhangdaba singna bom pokai handuna aki akhang nangalamba si condemn tawi imung manungda hangbadasu demand torakpagi wafam sing leite maramasna asigumba yumlakta bom pokai halambasi matung amu hana tobigano bom pokai halambasi karamba lupno karigidama pokai halambano haiba miyamda khangan birau miyoi ama mara laiba tarabasu miyamda khangan birau bom pokai hanbasina mapam asa leiriba chamjaraba miyamda ki tujungba po ale phongdokki mahakna hai security na kurang hangda leiriba mapamda bom pokai lamba haibasi mari leinabana yengsinba watle haibani asigumba thawdosi thoktanaba lenga na sumi yeng sangbiu haiki wakal mi phamaduda bom amadi nongmai gi makhol taba pamjade miyangi marakta bom pokai handuna ki tujung hanba yaningde santi leina hingbada appanba pibiganu haibana singba thaba placard kya su paiki Sahi ase hawkiba July 13 da ukrulda thabak sunabagidama miyoi mari galoina sakhiba Kwakta Sarangpat tagi Muhammad Achauba chahi ni phuni thoya pokpa Muhammad Jalaluddin thasigi tarani thoya yupung mapan makhai phauba imung manungi miyoi ga pau phaunarambadagi makhata na pau phaunaba phangkhidre loyana ngase phauba mahaki chapchaba leipha amadi hingli natraga siri haiba khangba ngamdre maramasna mahaki chapchaba mapha ama khanganaba amadi mahana mafam khangdana mangkhiba sida Jenaramgani haina singnaba miyoi singi mathakta investigation tawduna statement lawnabagidamak maming mathang marilina basingda pisilagani haina ngasi Manipur Press Club ta pangthokpa
Paumi unabada JSC against the missing of Muhammad Achobagi convener Jaya Khan Pongdokre. Mana hai asobana ukrul da thabak shuba chatkibadagi imung manunga tatana pau phawna juna lakpani adubu July 12 ayu pung 8 makhaidagi ngasi phawba pau phawna rakidaba amadi mana paikiba phone number adusu switch off laikibadagi singnaba poktuna thasi tara tarukta ukrul da jatuna mahak ka thabak suminaba miyoi singa wari shanaki madudasu sapsaba langla langjing khangba ngamdabadagi ukrul police ta missing report amasu pisankrabani loinana Moirang Kendragi MLA nasu Manipuri CM MP Ningthau Leishemba Chana Jauba Police Department gi mathak thongba official singamadi CSO singdasu mahak mangkhiba sigi matangda mateng pangbina ba haikiba su leire adubo ngasi phawba positive over response amata laktabadagi lamdamase leiriba miyamna jat bija ki khanaba thamdana mangkhiba miyoy asibu thibada mateng pangbiyo haina makhatana phongdokhi Library and Information Center Kaksingna English ngani taret tagi hauduna sahi khudingi leptana pangthokna lakpa class 10 gi state level competitive examination sing maroina state level Chandragulab Memorial Mathematics Competition da asoba thodang loduna lakhiba PR English School Kaksing gi oja Khetrimayum Manilan Singa Kaksing makha lekaida leibana haukiba tha sigi kunmathoi nomaijing numita lekhidabada Library Information Center Kaksingna thamoi sokna awaba phongdoksari laikhidrabagi thawaina mapugi leikonda English na leirunaba mapugi mafamda nijari loinana laikhidrabagi imung manugi awabadasu thamoi sengna saruk yazari haina Library and Information Center Kaksing Secretary gi Cherol Amana hairi Sahi asigi loisalakpana traga mathang sagi hogulakpada sarukta electronic passport piba hauragani hairi Secretary External Affairs Dr. Ausaf Saidna Hyderabad media da haikibada Indian passport ki security upgradation phangalagani masina machine reading amalagani Bidesh Sampak Outreach Program gi saramo oina Secretary na lusingma team amana Hyderabad latuna Telangana government kaloyana meeting mathang pangthokli mirai bata thabak toriba singidamag yamna maroi bani khanuna Indian citizens sing aduda khudong chaba pina ba thabak sangsali hoki basahida mirai bata leba Indians na leba gasida $1 billion marputere ki sampam tharaki Dr. Sayin haikibada legal process ki kuthangda migration ki thabak sing laitho hanaba thabak sangsali immigration clearance pibasi Hyderabad na khwaidagi masing yamli lebak tara manga henbagi migration and mobility agreement ki khuyek pinakre atopa lebak tara ni thoimagasu khuyek pinaba process authority chief passport officer T Armstrong Junction na haikibada Hyderabad passport office na passport lak mari dasbe anini pansai asida pikre Khulna amasung Darsna gi marakta nova broadcast line sana bamadi Prabatipur amasung Kaunia gi maraki railway line buna dual gauge down thoknabagi project paikhatnaba India amasung Bangladesh na yanase singkhuyek pinakre Dhaka da yanase khuyek pinabagi thoramaduda Bangladesh ki railway minister Muhammad Nurul Islam Suzanna athoiba lengbirak poiki Bangladesh railway amasung Indian high commission gi senior official sing sarugya ki kilometer sam kuntaruk sangba Khulna Darshana broadcast rail line da Thong Cham Niputaro Garder Bridge Mari RCC Box Culvert Bridge Sam Nipum Doisi Yauri project sangdaba sempam taka crore lising ahum jangwa sumna taruk ni masigi manungdagi taka crore lising ani chatrok marfuapan India na pigani meter gas agi broadcast to on gadoriba Parbatipur Kaunia rail line ya sangba kilometer 58 ni railway station tare amasung thong ni putere legani Bangladesh ta no basaba railway line singdi broadcast loina oiragani hairi Sanabagi Pauda Yaisa Sports Arena Kaksing da Yaisa Football Club amadi Kaksing Football Club anina sinduna satliba tha August ki tang 22 dagi satharakiba district level school tournament 2022 gi ngasi gi sanakiba match singi ahanba ground da Padma Ratna English School Kaksing D na Grace Cottage Academy Kaksing B bu Panjal Mari anida maithiba pikre ngasi gi ani suba ground na Padma Ratna English School Kaksing A na Kaksing Public School B bu Panjal manga ahumda thoiki ahum suba ground na Kaksing High Secondary School B amadi Victoria High School Kaksing A anina sanakibada Timanimak Panjal amamam chanaduna draw satki Mari suba ground gi match na Iramda Mahikol Langmaidong B na Victoria High School Kaksing B bu Panjal anishno da thoikre aduga manga suba ground gi match ta Iramda Mahikol A amadi Padma Ratna English School Kaksing B sanabada Panjal ani chanaduna draw oiki Haujarabada Marapa Mukana Pijari
State asida lengana paikhaliba chakhut thorangi project singbu Union Minister Darshana Bikramna apenba phongdokre. Hayengdagi haudariba Manipur Olympic Games 2022 ga mari lena torch rally chenkre. Nipu mathoirak suba hawker de thoram pangthokre. Loyana satliba sahi asi loisilakpa natraga mathang sahi hogolakpada electronic passport piba hauragani haina External Affairs Secretary Dr. Ausaf Said na haikre. Ngasigidi paudam pijaba matang asaloisinjare miyeng tabiriba singbu kurumjari.